Isana Isagi Laikai Kun Amadi Lamdamasibu Ngakchanabaki Pandam the Simkiba MPDF Manipur People's Defense Force Ki Cham Amasuba Battalion Ge passing out ceremony Ki Thauram Ngasi Thawal District Ki Ichamkuno Public Ground da Pangthokre Ngasi Gi passing out ceremony Eduda IPOM Ge General Secretary Rakesh Morangthem Pambai Naluchingba UNLF Ki Organization Secretary Nongthon Fox Ki General Secretary Angom Ponil Kumar Amasung Pambai Naluchingba UNLF Ki General Staff Officer I Militia CH Chinga Chalna Mathang Sina Athoiba Mitung Thauram Mapu Amasung Akhanaba Mitung Sing Oiki Thauram Aduda Tongan Tonganba CSO Singi Luching Basing Maira Paibi Luching Bising Amadi Miyam Nasaru Yakibaga Loinana Ngasigi Wangang Loising Nasu Ngasidagi Mathau Taunaba Ayaba Piraba MPDF Ki Thomi Singna Miyam Gi Thabak Tauba Matamda Taksi Khasi Leina Thakha Khangna Mathau Pangthoknaba Wafam Singsu Fongdoknaki Mamang tha February 13 Charangpata MPDF semlaba matung mathangi numitagi ichamkhuno public ground asida training chathaba horakibani numit kunni chupna training pangthoklaba matung laikai amadi khungaknaba achetpa wasak lobaga loinana ngasidagi mathau haugadawriba MPDF ki chama amasuba battalion asida nupi sing amadi atopa khundhangnariba khunsingi nahakya su yauri hairi tung matam thireba puwari da korudaba ang wakali na tayra di iraga dum lehawgadaba adumba thogok ama thoki buduna maram morga nin tangadabni haidra kutta khulai pairaga jungle da sahi kaya ama mirot oiba notan leihraba ekoi gi thona pharabi chilna kulama sing se hauji lotna leiba matam nate nakhoina miyam gi lamta nin tamu purakani haidra wasak leiba ninni bdo ngasigi miyam simsi yennabi singi makutta loina bukta ngadawre aduna nakhoi ning tamudu nathaidana khutta pairu kulai thadokna india laingaka tangdu leitana leibi yanana bai damukta mapan thola ga wari sabiyo hadna law hudune hauji situm lawi lawi ge marak sidani narang nahanda UNL ki UNL lai thi bhai jabu tare to ningda ba UNL ki lan misang lok MPA gi Luching Puri Loriwa Toksom Sidaba Mapu Amadi Chief Intelligence Officer Lai Mayum Inba Sharma Amadi Sergeant Landaba Mapu Ahumbo India Lena Katangu Leitana Laibi Yana Nabidanta Yana Sirun Ilepa Matunda Namnang Lam Thake Haraga Yegnaba National Investigation Agency na Manipur Lena Kangandan Parga Pukibse Sinasi, I call me young the Manzabni.